Bangladesh amasung China gi threat hengalakpadagi Siliguri Coridor da warplane amasung S-400 defense system sing Khinkhre. India gi chicken neck hairaga sukhangnariba Siliguri Coridor maya nangna China na back tawraga Bangladesh air base ama nauna semgalakpana maram oiraga India gi security da akiba kaya pirakpadagi Siliguri Coridor da Rafale fighter jet amadi Russia na saba S-400 air defense system sing install pakpa corridor asi mainland India amadi northeast ka samnabada natana Bangladesh, Nepal, Bhutan amasung China gi crossroad amasu oiriba yamna maru oiba mafam amani. Mafam asi India gi oina yamna maru oiba amasung yamna khudong thiningai oiba jaga amasu oiribani. Pahalgam terror attack ki matungda India amasung Pakistan ani gi marakta chauna ungkhatnarakpa asigi marakta Beijing amasung Dhaka na India gi security da threat pirakliba kaya asi India na hauzik yamna kanna monitor tawribani. Handaktasu China gi military na India Bhutan border da military drill chathaba laikhre. Masigi mathakta China na Bangladesh da akanba pressure kaya amasu lairibani. Oirakliba phibam kaya asi yenglaga India gi maikaidagi Eastern Front ki international border gi area da lairiba Hasimara air base da France na saba khwaidagi latest oiriba warplane Rafale squadron ama yauna defense system kaya asi install tawbuga loinana ahenba defense ki forces kaya amasu mafam asida thajinkre. Bangladesh amasung China na threat pirakliba kaya asigi yenglaga External Affairs Minister gi spokesperson Ranbir Jaiswal na haikibada reason asida hauzik oirakliba phibam kaya asi kupna monitor tawri mathau tarabadi akanba action lokhatkani hairi. India gi akoibada leiriba Bangladesh, Pakistan amasung China na lebak asigi security da akiba kaya pirakliba asigi yenglaga India gi maikaidagi air defense system asi hena mapangal kangkhathanaba US na saba steel fighter F-35A amasung Russia na saba Sukhoi Su-57 ani asi lainaba thorang tawba hokre. US amasung Russia na saba steel fighter sing asi lebak sing adudagi su lainaba India da offer tawrakre. Adubu India na karamba lebak tagi steel fighter legadabagi haibadu yamna kupna yengsali. Russia na saba 5th generation steel fighter Sukhoi Su-57 asidi technology yauna leigadabana India na masida hena pamli. Adubu America gi oinadi technology yauna leibagi ayaba wafamdi leitri.